ꯍꯌꯦꯡꯗꯒꯤꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯅꯥ ꯀꯅꯥ ꯆꯠꯅꯒꯗꯧꯔꯤ? ꯑꯗꯨꯒ ꯍꯥꯏꯋꯦ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯕ? ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯍꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯥ 9 ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯏꯪ ꯆꯤꯛꯄ ꯄꯣꯔꯛꯇꯨꯅ ꯍꯤꯡꯁꯥ ꯂꯩꯇꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯂꯁꯅꯨ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯃꯁꯨꯡ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯁꯨ ꯍꯟꯖꯤꯟꯗꯨꯅ ꯆꯪꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ, ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯃꯁꯨꯡ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯅꯤꯡꯇꯝꯅ ꯂꯩꯍꯟꯕꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏ, ꯃꯥꯜꯆꯥꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯃꯊꯧꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯛꯁꯟ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯃꯇꯝ ꯑꯁꯤ ꯐꯨꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯍꯥꯟꯅꯒꯨꯝꯅ ꯏꯁꯥꯒꯤ ꯏꯌꯨꯝꯗ ꯏꯁꯥꯒꯤ ꯏꯔꯝꯗ ꯅꯤꯡꯇꯝꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯇꯛꯁꯤꯟꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯐꯪꯖꯗ, ꯇꯧꯅꯕ ꯊꯕꯛꯁꯨ ꯂꯩꯖꯗꯕꯅ ꯑꯉꯝꯕ ꯍꯩꯖꯕ ꯄꯣꯠꯊꯣꯛ ꯈꯔ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯛꯇ ꯌꯣꯜꯂꯤꯕ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯉꯥꯛꯅ ꯃꯃꯤꯠ ꯇꯥꯡꯕꯒꯨꯝꯅ ꯎꯁꯤꯟꯅꯗꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯒꯦ? ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯗꯨꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯦ 3ꯗ ꯏꯔꯥꯡ ꯊꯣꯔꯛꯄꯒ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯃꯃꯤꯠ ꯇꯥꯡꯕꯒꯨꯝꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ, ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯀꯌꯥ ꯑꯃꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯁꯥꯒꯤ ꯌꯨꯝ, ꯏꯁꯥꯒꯤ ꯈꯨꯡꯒꯪꯁꯤꯡ ꯃꯩ ꯆꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄꯅ ꯃꯇꯦꯡ ꯄꯥꯡꯂꯛꯇꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯆꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯌꯥꯝꯕꯅ ꯁꯦꯟ ꯄꯥꯏꯖꯗꯕ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯅꯤ꯫ ꯂꯧ ꯎꯒꯗꯕ ꯃꯇꯝꯗ ꯏꯁꯤꯡ ꯄꯤꯕꯤꯔꯛꯇꯕ, ꯆꯤꯡꯊꯛꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯗꯨꯅ ꯂꯩꯕꯗꯒꯤ ꯂꯧꯐꯝ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯌꯥꯗꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯁꯥꯒꯤ ꯂꯝ, ꯏꯁꯥꯒꯤ ꯌꯨꯝ, ꯏꯁꯥꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯜꯂꯤ ꯅꯥꯏꯅꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯊꯕꯛꯇꯤ ꯅꯤꯡꯊꯤꯖꯅ ꯁꯨꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯊꯍꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯨ ꯍꯥꯡꯗꯣꯔꯛꯂꯕꯅꯤꯅ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯗꯕꯁꯨ ꯌꯥꯗꯦ꯫ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯈꯨꯟ ꯉꯥꯛꯇꯕ ꯌꯥꯗꯕꯅꯤꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯆꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥꯅ ꯇꯝꯕꯗ ꯆꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯪꯏ꯫ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤನ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯈꯥꯏꯒꯠꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯂꯛꯂꯕꯅꯤꯅ ꯑꯊꯤꯡꯕ ꯊꯝꯂꯝꯕ ꯀꯌꯥ ꯑꯃ ꯍꯟꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯅꯣꯡꯃꯗ ꯄꯨꯡ 24 ꯄꯥꯜꯂꯤ ꯅꯥꯏꯅꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯌꯥꯎꯗꯨꯅ ꯃꯤ ꯑꯣꯏꯅꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗ꯭ꯔꯥ, ꯗ꯭ꯌꯨꯇꯤ ꯑꯁꯤꯕꯨ ꯇꯧꯒꯗ꯭ꯔꯥ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯥꯟ ꯊꯣꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯂꯤꯕ ꯁꯃꯥꯖ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯅꯦꯝ ꯑꯋꯥꯡ ꯂꯋꯥꯏ ꯏꯝꯐꯥꯜ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ, ꯆꯠꯅꯕꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯒ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯌꯥꯝꯅ ꯂꯥꯛꯂꯒꯅꯤ꯫ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫